Online Manipuri Numidangi Pau Yingbiriba Pumdamang Puthoi Laishamna Kurumjari Ahanbada Maruiba Pau Kuki Refugee Singilana Si Mapalamgi Ithil Singna to Anbani Haibagi Kudam Sing Fangbangam Le Agency Mamang Jahi 2023 gi May ahumdagi hawrakiba kanglup ki irang asibu thijiliba National Investigation Agency NI na Manipur da thokliba irang asigi hawrakfam Khangba hawre irang asi mapalam gi ithil singna thoan bani haibagi khudam changdam sing phangbangam le haina news agency organizer na report tawri irang asi da haktheng na achoba thodang loriba to palaiba ki miyoi sing NI na masak khangmangam khibaga loinana miyoi sing asina kanglup amada tongsilaga Manipur laibak asi thugaina basilli Masigi damak darkar oiba sel khulai amadi atai logistic and tactical support sing piduna Manipur da balan oiba thabak thoram sing tawhali haidi report asina makha tarduna mapan gi leibang maruina yumlo nariba Myanmar rom dagi khusu khulai sing Manipur rom da supply tawriba khulai sing asi icham chamba local na sabana te khulai sing asi aphaba makhal gi khulai sing ni khulai sing asi pairaga micham da onsilakpa amadi tawning ba violence ki thawong sing chathabada sijinari hairi Masigi maram chaba khudam haibabu handak mejoram dagi Solomona kauba Manipur gi group amada khuzu khulai supply tawba miyoi ama NI na faduna investigation chathaba matamda Solomona amasung laingam homa lanmu wanama amadi achai miyoi kharaga loinana afaba makhal gi khuzu khulai sing supply tawduna Manipur da act of terror sing chathali hairi NI na chathak iba investigation asi Meitei gi tongan balup singna Kuki militant singna seasonary ba khusu khulai sing asi afaba makhal gi Myanmar rom dagi pusilak pa khulai sing ni haina claim kaya torak padagi NI na thijin bada khangbangam khibani hairi report asina makhata na hai Solomona asi mejora macha oirabasu mahaka loinana arm smuggler singna Myanmar laiba ki miyoi singa khusam naduna Manipur da afaba makhal gi khusu khulai sing supply tawduna Manipur khakta da irang tawhan bada natana North East state singda achoba threat amasu oire thawong asi matam chana laksin haudrabadi North East region da paikhaliba chawkhat thorangda sokan badana tana tangdu laita daba phibam amada lakpa yabagi oithokpa lei haina so agency gi paw asina makhata na fongdorakli Leimakhong buffer zone lansinduna changkiba Meitei nupa amasu thiba khangkhidre thadoraknaba appeal tawri Leimakhong buffer zone lansinduna gari macha ama tongduna chatkhiba Meitei nupa ama thiba khangkhidre tek takaidina thadok piraknaba appeal tawri press na phangba pawda thodo asingarang ayuk pung 8 lom tabada Leimakhong gi buffer zone landuna gari macha tongduna changsinkhibani haidi Hwjik phawba thiba khangna leiriba miyoi adu loitang khunaudagi Laisram Kamal Babu Yangkhei apokpa leikhidaba Laisram Kumardan kawi Thiba phangdana leiriba Laisram Kamal Babu Assam gi Kasar district ki manung chanba Udarbon police station na konba Gozaipur dagini Hwjikna Imphal West district ki manung chanba loitang khunauda leibani chahi kharagi mamangdagi Kamal Babu gi mayamba Laisram Binod humfuga mapan ki loitang khunauda leiba yumda leirakhibani mayambagi manakta chahi kharagi mamangdagi leiraktuna Leimakhong army campus manungda thabak subagi mohori oina leirakhibani ngarang numit yungba matung pung 2 rom taba adwaida yumdagi Kamal Babu da phone tawrubada mahagi mobile phone switch off leiramkhibani haidi thawdo asigi paw hek phangbadagi mahak puthiba humbagi thabak ngarang numidang pung 12 minute kullom taba fawba chatkhi Adubu langla langjin amata khangbangam khidre thawdo aduga mari lenana Leimakhong army camp ta Meitei nupa amma mangkhibagi wahaudagi khoisaw naraba miyamna army gate ta khongjang changsiliba masing yamlaba mafam adugi meira pai bisingna Leimakhong army camp ta changsinnaba hotnabada gate ki wangmada masing yamlaba army na thatuna thamki nakalani da muknaba ngayak thokpada natana khongjang changsiliba ima ibel amadi meira pai bisingna pendaba kholaw kaya su lawki Leimakhong gi buffer zone da changkhibadagi thiba khangdana leiriba Laisram Kamal gi loina bi Laisram ongbi Bejarani na thodok aduga mari lenana fongdorakpada thiba khangdana leiriba mahaki mapuroiba Laisram Kamal amasung mahaki machanupaga makhoi ahum khak leibani ma ngarang ayuk Imphal West amasung Kangpupi district ki lona bada leiriba Leimakhong army camp ta gari macha ama tongduna chatkibani mahaki mapuroiba Leimakhong army camp ki gate ta Entry tawramlaga camp tagi thokhibagi reporti Hwjik phawbagi oina phangbangamdri Leimakhong army camp ki akoibada Kuki singi tongan ba khul singi leiri maram aduna mahaki mapuroiba Kamal Kuki singna fajinduna thamlamgani haibagi thajabalai maram aduna miyoibagi minungsi yenglaga mahak putek takaidina thadok piraknaba appeal tawri loinana Manipur lenga ki mari lenaba singna su mahaki mapuroiba fangnaba thibiduna imung manungda tek takaidina sinabiu haina so appeal tawrakli Kokomigi makhata ba khongjang lauthokre lamdam asida thokliba misi mina amadi Manipur bu thugaina bagi achoba khujil tharang ama India government na Meitei singi mathakta chathariba
proxy war asigi khwaidagi maruiba role lawi haina miyam launariba Home Minister Amit Shah Manipur miyam na thokriba lan asi loidriba phawba boycott tawba yauna Kuki Minister ani lauthokpa amadi education yauduna central amasung state ki office sing thingzinbagi khongjang hayengdagi coordinating committee on Manipur integrity kokomi na changsilagani haina lauthokre shutdown asida essential service amadi educational institute singdadi council loi haina kokomi ki coordinator thokjom Somrendro na lamfelda leiba kokomi ki office ta pangthokiba pawgi mifam amada phongdokre Democratic oiba khongjang sing mayokta lainga asina kaidongai da lebloi khongjang gi mingda anti social element sing yorakpadadi taraina lawroi CM Chief Minister Nongthom Biren na haikre Democratic oiba khongjang singi mayokta lainga asina kaidongai da lebloi adubu khongjang gi mingda anti social element sing yorakpadi lainga asina kaidonungda taraina lawroi Department of Law and Legislative Affairs na sinduna CM Secretariat ki darbar holding asi pangthokiba Constitution Day gi thoramda wafamasi phongdokladuna Chief Minister N Biren Mathakta na hai apunba amadi mapangal leiba Manipur ama semgatnaba khotnabada anti social element kaya asi maru phongna muthatpagi tangai fadaba lei lamdam asida thengnariba drug issue asi mayoknaba state laingangna war on drug campaign hodokpaga loinana Indo Myanmar border da border fencing tawbagi thabak paikhali haiki Amaromda faba apunba amadi mapangal leiba laingak ama semgatnaba khotnabada Indian Constitution gi matangda paktak nana awareness pangthokpagi tangai fadaba lei tungi mirol gi damak khalaga Indian Constitution asi English tagi Meitei mayekta translate tawba yauna department gi officials singna paikhali bathabak sing asi singtha ningai ni Indian Constitution na piriba value principle amadi rising asi lenga sigi miyamna sagona na chatkadabani state asi chawkhanaba honabada executive legislature amadi judiciary ga puna chaminaba mathau tai haiki nakalamaromda law and legislating affairs minister Thaunawjam Basanta Kumar na hai India gi constitution asi icham chamba legal document ama khagnate masina laiba asigi citizens sing the right to equality freedom amadi protection against exploitation yauna tongan ba fundamental rights sing pibada natana citizens sing gi thodang mayek sengna takli masina laiba asigi miyamda Maraibang ungsibagi ihul fahon badana tana apunba India ama ngaktuna thamnabagi wakhalon adu pohali haiki Tharamadugi saruk ama oina Meitei mayekta iba anauba criminal law ahungi Dicklot edition su Chief Minister N Biren na hongnabi matungina phongdokhi Tharamaduda Advocate General Lenin Hijam Rajya Sabha ki MP Ningthosana Jawbalai Semba Special Chief Secretary MH Khan Administrative Secretary Singh amadi Legal Fraternity gi maru oiba miyoi kaya su saruk yaki